Pausada yumpham oiba maruk oiba pau khara update tawjare. India da leiba University Yankai Marida Mingchanbagi entrance da Medailon Jorukta Laibak Thibani Feso. Federation Students Organization Kanglaifak Feso ki Secretary Education and Library and Rikes Mangang Haigre. UGC na India da leiba University Yankai Marida Graduation dagina MPhil PhD fawagi Mingchanbagi kaman University entrance test bang thok tuna chaliba. Academic session asidagi university sing mingchanba haugani haina lauthokiba aduda Mithai lon jarok taba asi UGC Manipur University amadi Language Directorate ki maikidagi mathau taba thabak lokatpiyo Lagliba tang kuntra fawuda Manipur University ki maikidagi clarification amthofiduna khagan gadabani Wafam asi uri folk basas bati legai daleba Thambal Jau High School daleba Feso ki office da permission gubunabada magna phangdokibani Magna Makataraduna Satarliva Tawangasi, India Lingan Hindi, Amati Sanskrita, Miang Tampane. I will get not culture Bunam Tabagi Mawni, Karigumbot Chapchabataba, Logat Pidaba Tarabati, Federation Students Organization, Kanglay Fakna Matutaba, Kongsang Sangsingani, and Subangtoke. Makatarakba Atopapau, Madana. Ukraine Bungak Senate Bagidambag, Neto Amati Peace, Giving Forcing Siam Zadon Lake. How's Russian Ukraine, the Satariba military operation as a Ngak thong na neto amadi peacekeeping forcing Ukraine ge akoi bida ngak senduna leikre matama bada yekta lanmi singa si Russia ka thengna ba sem sakre aire amarom Germany na su Ukraine da Russia ki misal sing thengna ba anti missile sing khanana ba piragani an law thokre housing for the operation asida Russia ki general ibadi lieutenant general amadi major general punna mangarom sikre aire Ukraine ki akoi bida peacekeeping amadi neto ki lanmi sing yamna section lewa kado ngak sentuna laikhiba na kari thokatagi abagi chawna mi painare aire amromda Britain su anti missile lising tarif ki matakta piragani aina law thokre aire wangkai kendra gi miam na thakna dawa afawa ising phangdabagi awaba mayuk naribase se minister na miang sangbiu Arun Kumar sangwa jagali sing ayam balo silangle December 4 da Manipur miam afawa thakna dawa ising phangna dawa tagre tawre beren Taragan itu coba Manipur Legislative Assembly bifam gi ngasi nini sanban mita wangkai esigi MLA Thangjam Arun Kumar na lanai woinam hagi kendra gi award afasing pothokre Thangjam Arun Kumar na wangkai kendra gi award afasing pothok laduna hai kendra sigi miam haujik Imphal mayodal leijara pasu thakna daba afaba ising phangdabagi awaba kaya me unari kendra si leising asi yam number oiba ama oire haujik su masi asoba isu ama oire PM Modi ki miyak makada Jal Shakti ki makada afafa ising pithak na ba pipe ayambade lainung da loina fumduna leire adu haujik fawa ising dilakpa leitre masina maram koinduna kendra sigi miyam ising leina ba hona bada azoba awaba amoire adu na paihat pajafa thabak paihat pina pa minister ki pongning singsin ke Arun Kumar na thamki bo wafam sengdok laduna house ki leader su ariba se minister na hai COVID pandemic leina miyam da chada humboga humdoide yumjum da ising pike Lagliba December phawagi manung Manipur ki miyam thakna afafa ising phangana ba target tawre haujik phawada amba mafam sinda sem saba pun magloi lagle athuwa dam yam da ising phanglagani Ragumani BJP na ngasi ki thaga si yauna ba hona bada asoba thodang laukiba miyoine sarda Laikhidrava Laimayum Ragumani Sharma Charitable Trust na sintuna ngasi Khwai Brahmapur Nagampal Laimayum leirakta leiba Krishna Chandra Jiu Mandapta BJP Manipur Pradesh ki founder president Waramba Laimam Ragumani Sharma ge Taragani Thuirak Subat dead anniversary thorom pang thokre Tharomasuda saruk yakiva BJP Manipur Pradesh ki president S Hardana hai Laikhidrava Ragumani Bharatiya Janata Party BJP nangasi majority fangduna BJP khakta ki langak ama semduna party is nangasi ge thagasi jauna na phona bada asoba thodang lauki pamisakne Masidana tana party ki president amasu wariba aya fangasi ki thagasi jauna na phona bada Taudang laukiba misak sone party isigi founder president kanano hain hangnarakpa matamda pabung Ragumani undok lambai aroi mian matam chupada ningsing duna lairagani exam maya the principal transport over janing de association lagliva mars ki tang kon marita gi all Manipur gi oina diet centers in the diet second year ge external exam horagani ana lep khrabat talak asida khangaudana kudakta diet kaksing principal oina puriba w Painavati ki transfer order tholak leba asi diet kaksing gi students training na yaba ngamloi amasong Transfer order asi kudakta handokadabani hana Diet Kaksing Training Association ki serolaman aire. Serolasan hai hana dagi hauna Diet Kaksing the subject kamrom ki takfina na ba oza masing mayam ama watuna lagle. Masing matang da mari laina ba sinda kyarak wakat satuna lagle. Awat woza sing mhutta Diet Kaksing ki principal nga si fawa childhood and development of children na sing ba subject sing takfi tambi tuna lagle aire.
award va kaya sing ngasi babu principal na men kat pituna leiringai asida amasong final exam hay ngak tangai raba asida mahak wa transfer to ba yaroi transfer order kudakta hando kadabani ai Marakasida petrol diesel amasong LPG ki mamal hengkat han khiwa miyamgi lan phong na lutawani CPI petrol diesel amasong LPG ki mamal hengkat han khiwa si miyamgi lan phong na lutawani ana Manipur State Council CPI ki secretary Elsonda Kumarna thador pa charo lamana phongdoragle Serolas na Ukraine amasong Russia ani ki lana si ngasi ngarang ta yawra ki banate Aukiva February kon mari da Russia na Ukraine da landaba aukivaga Malem ki maming leraba economist kaya na malem ki chakut pangsil tharaba chakol kliva masung chakut pawaliba laiva kaya na sinariba petroleum product masung national gas ki mamal hengkalakwa yaba ki section warol khangan khiba leiraga faliba ende leingak asina haukiba mars kuni thoida petrol masung diesel liter amada paisa marfu hengat han khiba kalwina essential commodities am oraklava sakthong gas cylinder amada lufa yengai ki changdai hengalan khiba do Marwina Narendra Modi na lusing ba lenga kasi socio-economic policy ki maramda ningtina khang wat padagani ana NSC CVI na lawi tungkoy na sana gadawa ano wat hausil tharang sing hawdok na nabahon na tana lengak sakti pai pangam na bagi rasniti ki ako bumiyang daluk ki badagi corporate mafu kharada hen ba khudong chaba sing pangana na ba ano wa economic policy chanhalak padagi lebak ki sanmilon phibam hana dagi soksilak pane lenga kasi na misam miyam lawmi sinmi abdi kham theng na lai raba sing thamoi singna Nongsirabadi akhanaba ordinance amagi makada hingbada changba tangai fadraba polam singi mamal sangabada leplaga PDS gi khudang da chithaba leitana miyam da fangana da bhawna pham thokpane masigi wona taina bada hokhiba November hogi pamangi petrol mamang dagi petrol amasung diesel thawgi mamal leptana hengalakhiba dagi food inflation gi chang tha khudingi wangba hengalakpani habasi laiva gasi gi economics kya na phongdoknari bo wafamni Loinana state karagi assembly mikal mayadana petroleum product da lowai excise tax hantalaga mikal gi phallak thoklaba matungda nauna mamal hengkatan bagi thausil asidi misam yam na wana tuksin jaba sanpam jeng phongda lut tawnavani aina CVI na lugdaba ngamde Russia amasung Ukraine asigi lan hanatagi hena kansilabaso Bharana Russia gi nangnaba mari thamnabagi khwaidagi taba mamalda songdoktriba thaw phangalaga malem gi thawge kaithelda Mamal hengalakwa gi mingda nauna petrol diesel amasung LPG cylinder gi mamal hengat kiba do maram chade aina CPI na lawe loinana petroleum products sing GST da consider ba CPI na dabi tawri aina cherola sinama khata na phongdoragle Jogi Aditya Nath anirok suba tamgi oina ngasi Uttar Pradesh ki minister oina wasakre handak da phangtho ki Uttar Pradesh ki sit chamri supna hom leiba mikhalda hana sasan param ba BJP na absolute majority phangbadage Hana kese minister Jogi Adityanath wadal asigi legislature group ki lusing bakhan ke mako lusing bakhan kraba matung governor da sarkar semna du barton tawina nawa haja ki wadagi Jogi ngasi state adu ki thangna na anirak suba tam ki ona CM oina wasakre Lakhno ki Bajpai stadium da pangthok fa stinglem ba thorom adu da prime minister Narendra Modi home minister Amit Shah defense minister Rajnath BJP national president JP Nadda information minister Anurag Thakur yauna kendra ki atai mantri ke sarwya ke Masih ada tongan-tongan pa state sing Manipur Zone state kaya gi si minister sing su sarwiya ki aire tharumatu da prime minister na handak pang thokibe state maga MP Punjab Uttarakhand gawa masung Manipur ki mikal da Punjab natne atai state mari da BJP na chawna mai falak pada apen ba phongdokre aire aribida content sing asig marwai ba pau khara asig pau damjari ba Manipur local news YouTube channel amadi Facebook page asidagi yang biri ba punam pathaga jari channel asana domda kana badi subscribe to video subscribe to birum boloina like and share to sukawi kan upna bakpo amakana thagajari